Hello, nungsiraba marabloising mayam su tekta kaidana leiramganina khalle anu ngasi ayukse asukki matik phajagre numina tarang 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 thoodana khoi basanta ritu gi ayukno aduidone yam phajai adu sigi snowball sing han sangingei da inu utkibe snowball dune adu sida sangjanbadagi kitang angouba sangjalakpa matam pura de satringai gi matam marak tune sise ado sidagi amuk hena size kharaga amuk hena saukhalakini pungongorkhini basi keno se masu se yam phasabane don larga the how di snowball se yam pangho dum pasthanda dum pangho to hojabane ando springy matam sida dani mana sali ba haibabu and numit kharani gi matungda ko amuk pura white masu ulaga olakanda namak pagi video ne tu sisna sin size kharazu sakhula bane anagi sigi matungdagi di sigi stage se snowballs gi si matungdagi di kien ba horani have tek tharaga si matang sine khwai phajaba matang se phajatra Yung to bon law bani yung to. Numasak phazaraga koi hanjan sat ba sahi me da hanjan sat lai dai ko dum laidin na snowball se ando hapta ani hum spring season je sida sat pasna loire dum sahi mage Ying bagi pain banai da bane snowball je satlinge si matam sidadi hekta tek ta na son da na mayam se onsan na da na moi mayam se ekta ma se thengna da na sat to ne pen na ba sat pa lai ne hai tare ko No magi masakse snowball gi masakse khoi anabel hydrangea khoi gaino do hydrangea makhanam leibido duga so haira mana bane andagi sisna lady bangsel rose ni ainang han su utkibado sigi rose su supnatagi spring da dang sat pa masakti phajab te loire pikna moi singje masa rose masa sabun punchalaga sat pa rose sing ne anduga tinggang ju pande Madi him nungai hai tara sigi tinggang panda ba smaina mari sat pa rules sing se maintain the way nungai bane ya kak thok kak sin semdok semjin daw ba aina mamangi video da shoot khibado ado mamangi video da na kharamu machu je ko khara yak padong khitang yak lap sandra ado handakisna khitang wow dhara bane koi gi sat pa loisalam dai gi dumain tawe ba ado khwai ya han ba sat pa rules sing gi marak da sisi so amane ai garden da Habedi tay rose sat pa holdring idagi sat pa hora bani sisima yam dagi yan hana Kogi Manipur da kogi thok wa thok lo hong khong dong wadaga kogi keraga satpa numit lai dai ne adu daga thitlaga satpa khupha sam daw ga rose ne ais ne tinggang nunggang pan ba rose sim du di thet pa nungai te dana ko sisi tinggang zo pan de mon la na khupha sam sonda da nama sa khudengi loin sa lesise ando sigi hobam je khara pharak tawa hobam hai tare ko ai gi yana kha gi khoi gi sathok jasin na ko gi maningi phi phodok phojin do mafam da sigi satpa de am ngai te sigi rose adu dana si hek sat pa loi ba khoi tum khoi ten na kak thale sahi khudengi the masamatan da sigi size da dum spring matam da dum sigi size da dum yori hai tare ko dum chongkhalaga hasatrengo pien banai da bana yeng bege khupha samne
ꯑꯗꯒꯤ ꯁꯤꯁꯦ ꯉꯍꯥꯟ ꯑꯖꯥꯂꯤꯌꯥꯒꯤ ꯑꯃ ꯍꯪꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯄꯥꯛꯇ ꯊꯥꯕꯁꯦ ꯑꯖꯥꯂꯤꯌꯥꯗ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯁꯤꯁꯤ ꯄꯤꯡ ꯃꯆꯨꯁꯤꯃꯗꯤ ꯑꯩ ꯀꯩꯅꯣꯗ ꯒꯝꯂꯥꯗ ꯊꯥꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯖꯥꯂꯤꯌꯥ ꯃꯣꯔꯤꯁꯁꯦ ꯁꯤꯁꯤꯁꯨ ꯁꯤꯅ ꯂꯩꯄꯥꯛꯇ ꯊꯥꯕ ꯑꯗꯣ ꯂꯩꯄꯥꯛꯇ ꯊꯥꯕꯁꯦ ꯀꯩꯝꯇ ꯇꯧꯗꯦ ꯁꯤꯗꯗꯤ ꯁꯤꯒꯤ ꯋꯦꯗꯔꯁꯤꯅꯔ ꯈꯪꯗꯦ ꯑꯗꯨꯒ ꯇꯤꯟ ꯀꯥꯡ ꯑꯃ ꯆꯥꯕ ꯈꯣꯠꯄ ꯑꯃ ꯀꯩꯝ ꯂꯩꯇꯦ ꯑꯗꯣ ꯑꯖꯥꯂꯤꯌꯥꯁꯦ ꯊꯥꯔꯗꯤ ꯑꯗꯨꯝ ꯍꯧꯋꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯕ ꯈꯣꯠꯇꯕ ꯁꯤꯕ ꯈꯣꯠꯄ ꯀꯩꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯁꯤꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯉꯁꯤꯐꯥꯎ ꯊꯥꯕꯗꯗꯤ ꯂꯩꯄꯥꯛꯀ ꯊꯥꯕꯗꯗꯤ ꯁꯤꯕ ꯑꯖꯥꯂꯤꯌꯥ ꯁꯤꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯒꯤ ꯋꯥꯏꯠ ꯃꯆꯨꯒꯤ ꯃꯆꯥ ꯑꯃꯁꯨ ꯊꯥꯏ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯅꯍꯥꯟ ꯎꯠꯈꯤꯕꯗꯣ ꯑꯗꯨꯁꯨ ꯂꯩꯄꯥꯛꯇꯅꯤ ꯀꯩꯝ ꯇꯧꯗꯦ ꯀꯩꯅꯣ ꯇꯤꯟ ꯀꯥꯡ ꯆꯥꯗꯦ ꯑꯗꯒꯤ ꯁꯤꯅ ꯕꯤꯌꯔꯗꯦꯠ ꯑꯥꯏꯔꯤꯁꯅꯦ ꯁꯤꯒꯤ ꯃꯆꯨꯁꯦ ꯑꯩ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯑꯣꯇꯝꯗꯣ ꯑꯗꯨꯗ ꯊꯥꯕꯅꯦ ꯑꯗꯨ ꯌꯦꯡꯉꯣ ꯐꯖꯅ ꯁꯥꯠꯂꯦ ꯕꯜꯕ ꯑꯅꯤꯈꯛꯇꯪ ꯊꯥꯕꯅꯦ ꯁꯤꯒꯤ ꯃꯆꯨꯁꯤꯗ ꯑꯗꯒꯤ ꯁꯤꯅ ꯑꯦꯀ꯭ꯋꯤꯂꯦꯖꯤꯌꯥ ꯑꯩꯅ ꯉꯍꯥꯟꯁꯨ ꯎꯍꯟꯈꯤꯕꯗꯨꯅꯦ ꯑꯦꯀ꯭ꯋꯤꯂꯦꯖꯤꯌꯥ ꯌꯥꯝ ꯍꯧꯋꯦ ꯑꯗꯨ ꯃꯐꯝ ꯇꯣꯉꯥꯟꯕꯩ ꯋꯥꯗꯅꯦ ꯖꯁꯋꯥꯁꯦ ꯑꯩꯅ ꯒꯥꯔꯗꯦꯟꯗ ꯂꯩꯔꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯗꯤꯁꯇꯔꯕ ꯇꯧꯕ ꯑꯗꯒꯤ ꯃꯥ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯑꯗꯨꯝ ꯇꯧ ꯂꯩꯖꯥꯠꯅꯤ ꯑꯗꯒꯤ ꯁꯤꯅ ꯒꯣꯜ ꯕꯅꯤꯁꯅꯦ ꯒꯣꯜ ꯕꯅꯤꯁꯤꯁꯨ ꯑꯇꯩ ꯇꯤꯡꯈꯪ ꯄꯥꯟꯕ ꯔꯣꯁꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯁꯥꯠꯄ ꯔꯣꯁꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥ ꯌꯥꯝ ꯉꯟꯇꯥꯅ ꯌꯥꯍꯧꯕꯗꯧꯅ ꯇꯧꯋꯦ ꯍꯦꯛꯇ ꯑꯃꯕꯨ ꯁꯥꯠꯄ ꯍꯧꯔꯕ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯝꯅꯔꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯔꯤ ꯂꯣꯏ ꯁꯥꯠꯂꯦ ꯑꯗꯒꯤ ꯒꯣꯜ ꯕꯅꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯈꯠꯂꯒ ꯁꯥꯠꯂꯛꯇꯣꯏꯁꯦ ꯑꯁꯤꯁꯤꯅ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯗꯤ ꯑꯃꯔ ꯑꯅꯤꯔ ꯀꯩꯅꯣ ꯈꯇꯪ ꯁꯥꯠꯇ ꯉꯥꯏꯔꯦ ꯈꯔ ꯌꯥꯝ ꯁꯥꯠꯂꯛꯀꯥꯟꯗ ꯅꯝꯃꯛꯀꯦ ꯚꯤꯗꯤꯑꯣ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯒꯤꯅ ꯁꯤꯁꯨ ꯐꯖꯅ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯗꯤ ꯌꯦꯜꯂꯣ ꯔꯣꯁꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯌꯦꯜꯂꯣ ꯔꯣꯁ ꯄꯥꯝꯗꯕ ꯃꯤꯁꯨ ꯂꯩꯀꯣ ꯑꯗꯣ ꯑꯩ ꯌꯦꯜꯂꯣ ꯔꯣꯁꯁꯦ ꯈꯨꯄꯥꯝ ꯑꯃꯅꯦ ꯑꯗꯒꯤ ꯁꯤꯅ ꯋꯤꯂꯤꯌꯝ ꯃꯣꯔꯤꯁꯅꯦ ꯋꯤꯂꯤꯌꯝ ꯃꯣꯔꯤꯁꯁꯦ ꯁꯥꯠꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯦ ꯑꯃꯈꯛ ꯊꯥꯡꯒꯠꯂꯒ ꯁꯥꯠ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯅꯝꯁꯤꯜꯂꯛꯄꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯗ꯭ꯋꯥꯐ ꯂꯩꯂꯥꯛꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯍꯥꯟ ꯎꯠꯆꯈꯤꯕ ꯑꯍꯥꯟꯕꯒꯤ ꯂꯩꯂꯥꯛꯁꯤꯡꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯗꯨꯅ ꯗ꯭ꯋꯥꯐ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯂꯩꯂꯥꯛꯅꯤ ꯁꯤꯁꯤꯅ ꯑꯄꯤꯛꯄ ꯂꯩꯂꯥꯛꯅꯤ ꯑꯗꯨꯒ ꯃꯅꯝꯗꯤ ꯅꯨꯡꯁꯤꯕ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯂꯩꯒꯤ ꯁꯥꯏꯖꯁꯤꯅ ꯄꯤꯛꯑꯦ ꯑꯗꯨ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯑꯩꯈꯣꯏ ꯀꯣꯔꯤꯌꯟ ꯂꯩꯂꯥꯛꯁꯤꯡꯗꯣ ꯑꯗꯨꯏꯗꯨꯒ ꯁꯤꯒ ꯌꯥꯝ ꯃꯥꯟꯅꯕꯅꯦ ꯃꯤꯁꯀꯤꯝ ꯂꯩꯂꯥꯛꯇꯣ ꯑꯗꯨꯏꯗꯨꯒ ꯁꯤꯒ ꯄꯨꯔꯥ ꯃꯥꯟꯅꯩ ꯃꯁꯛ ꯑꯃꯗꯨꯁꯨ ꯑꯄꯤꯛꯄ ꯂꯩꯂꯥꯛꯅꯤ ꯁꯤꯁꯨ ꯑꯄꯤꯛꯄ ꯂꯩꯂꯥꯛꯅꯤ ꯑꯗꯨ ꯃꯣꯏꯁꯤꯡꯁꯦ ꯃꯅꯝꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯤꯕꯗ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯑꯗꯒꯤ ꯏꯞꯇꯥꯏꯠꯁꯤꯁꯨ ꯁꯥꯠꯄ ꯍꯧꯔꯛꯄꯗ ꯉꯥꯏꯖꯔꯤꯕꯅꯤ ꯑꯃꯈꯛ ꯊꯤꯡꯒꯠꯂꯛꯇ ꯉꯥꯏꯔꯤ ꯑꯗꯒꯤ ꯁꯤ ꯑꯦꯀ꯭ꯋꯤꯂꯦꯖꯤꯌꯥꯅꯤ ꯑꯩꯅ ꯉꯍꯥꯟꯁꯨ ꯅꯝꯖꯈꯤꯕꯗꯨꯅꯤ ꯐꯖꯃꯟꯗꯅ ꯑꯃꯨꯛꯁꯨ ꯑꯩꯅ ꯅꯝꯃꯛꯄꯅꯤ ꯑꯗꯒꯤ ꯁꯤꯁꯤꯁꯨ ꯕꯤꯌꯔꯗꯦꯠ ꯑꯥꯏꯔꯤꯁꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯤꯇꯪ ꯅꯦꯝꯕ ꯕꯤꯌꯔꯗꯦꯠ ꯑꯥꯏꯔꯤꯁ ꯁꯤꯁꯤꯅ ꯑꯋꯥꯡꯕ ꯕꯤꯌꯔꯗꯦꯠ ꯑꯥꯏꯔꯤꯁꯅꯦ ꯁꯤꯁꯨ ꯕ꯭ꯂꯨ ꯃꯆꯨ ꯉꯥꯛꯇ ꯑꯣꯏꯕꯁꯤꯁꯨ ꯐꯖꯕꯅꯦ ꯁꯤ ꯌꯦꯡꯉꯣꯗꯣ ꯃꯨꯛ ꯃꯆꯨ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯩ ꯁꯤꯁꯨ ꯕꯤꯌꯔꯗꯦꯠ ꯑꯥꯏꯔꯤꯁꯅꯦ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯑꯗꯒꯤ ꯂꯦꯗꯤ ꯑꯣꯐ ꯁꯥꯏꯂꯦꯠꯅꯤ ꯁꯤꯅ ꯂꯦꯗꯤ ꯑꯣꯐ ꯁꯥꯏꯂꯦꯠꯁꯦ ꯌꯥꯝꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯣꯁꯁꯦ ꯀ꯭ꯂꯥꯏꯝꯕꯤꯡ ꯔꯣꯁ ꯑꯣꯏꯅ ꯇ꯭ꯔꯦꯜ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯕꯨꯁ ꯔꯣꯠ ꯑꯣꯏꯅ ꯀꯛꯑꯒ ꯑꯗꯨꯝ ꯕꯨꯁ ꯐꯣꯝꯗ ꯑꯗꯨꯝ ꯍꯧꯍꯟꯕꯁꯨ ꯌꯥꯏ ꯑꯩ ꯑꯅꯤꯃꯛ ꯂꯩ ꯁꯤꯁꯤꯅ ꯀ꯭ꯂꯥꯏꯝꯕꯤꯡ ꯑꯣꯏꯅ ꯀꯥꯍꯜꯂꯒ ꯃꯔꯤ ꯆꯠꯍꯜꯂꯒ ꯁꯥꯠꯍꯟꯒꯦꯅ ꯑꯩꯅ ꯁꯦꯝꯕꯅꯦ ꯆꯍꯤ 2 ꯈꯛꯇ ꯁꯨꯗ ꯉꯥꯏꯔꯤꯕꯅꯦ ꯁꯤꯁꯦ ꯑꯗꯨ ꯉꯛꯇꯤ ꯌꯥꯝ ꯅꯧꯋꯦ ꯅꯧ ꯂꯥꯎꯋꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯈꯥꯇꯪ ꯄꯥꯏꯔ ꯊꯥꯡꯒꯠꯄꯤꯔꯤꯁꯦ ꯂꯩꯁꯦ ꯁꯤꯁꯨ ꯑꯦꯀ꯭ꯋꯤꯂꯦꯖꯤꯌꯥꯅꯤ
And sisina maming kaughraba lei hai tare ko ei kai no ei kauk thokare sise Nagi sina ayuki sa thakke na ina sidi sa sangom yawo sa thakke na ilolam bane singara hezele nagi sangom khara hezele nagi kariba sise cardamom green cardamom elaichi khara sikairaga amani hapsale Singju hap ken koi thi ramane singdu kadai thamgam noi thi khangdare Maybe seasona genune egg sandwich toasty same gena is torambane yam thuna para same yaba breakfast ne hai tare ko cheese ama hapsale mathaksida diduga bread se nakan se slightly brown kitang wirak tribo ba yaraga dum yare andegi samana se packet in a happy masudi phazatre hai tare Loose samana do later than a Canado, India is samana do itadi Karamasuzi and Pazavaniba. And Swagi sees Zamana sings is in Masak Pazadi Haitarim. How did him labor go? Senior eating a city breakfast, is Abatapalo Shaledi Duga, a tate, Wayaba, saying Bayaba, Quat Bayaba, video in a whole Draco. May am Roisan and the guys is Sak Tongena Torambani. And the Singju ngasi Singju suge and I yum the later the Singju suraga azaning seldom just school halakpada and then ngasi Singju suraga and the pork ama thongbiraga I thammage my school halakpagi jazanabana toramine you to aina sideda hawaning da hai tare ko hawaning da mafam da hawa tongning ko khara lei si je phuktat paneto Rose manakta ka sekta chongchan dana ne moi myam se loi hoi te chongkhalak pasani ko makok le khalak pasani hongna dana moi myam se masaju khupa ma andagi kaino dana ti toning khok dana ti maroi na kopi si ju da horakani ba masi da khogi maru kel hogo sin do du na yo tu sdaga hauri se ba maroi na pi na te ko si se maroi na kopi ne se hauri se to simu how simu yamna I put that pire Singju da hap na ba sigi calamity se phaza trengo chaw amni mamai je khupa kama andagi sisna phakpai ni chongkhalak pa kuidri bani Pakpai si hawi Singju da hapa so hawi iron ba da hapa so hawi ko laga sar so hawi dan ne maroi mapang di ai su na ba dum thana bo hona ying khol da nagi sisna agi yena kha da hoba khoi kaino ne compreg hai tare ko ai khoi sigi se aina thaoina thabna te khoi agent store da gi lerak pa khoi complex sing do dida in Houre nge na makhok ari pasing do yung sin badagi horak pasing ne se jom lawai hawe sa hi ni hum sure suksi si de indom hawe si ma pham si da
ꯑꯗꯣ ꯏꯪꯊꯝꯊꯥꯗ ꯈꯔ ꯀꯨꯞꯁꯟꯕꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥ ꯃꯆꯥꯁꯤꯡꯗꯣ ꯁꯤꯁꯨ ꯑꯩꯅ ꯐꯣꯏꯗꯠꯂꯤ ꯀꯩꯅꯣ ꯇꯧꯅꯤ ꯐꯨꯛꯇꯤ ꯐꯨꯛꯇꯠꯇꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯆꯣꯡꯈꯠꯂꯛꯑꯦ ꯑꯗꯨꯝ ꯁꯄ꯭ꯔꯤꯡ ꯃꯇꯝ ꯌꯧꯔꯛꯄꯗ ꯑꯗꯣ ꯏꯪꯈꯣꯜꯗ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡ ꯁꯨꯅꯕ ꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯡꯖꯨ ꯆꯥꯕ ꯃꯇꯝꯗ ꯑꯗꯒꯤ ꯏꯔꯣꯟꯕ ꯁꯤꯡꯖꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯡꯗꯤ ꯑꯩꯈꯣꯏ ꯃꯔꯣꯏ ꯃꯄꯥꯡꯗ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯗ꯭ꯔꯅꯦ ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯎꯇꯦ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯁꯤꯗ ꯄꯣꯛ ꯊꯣꯡꯕ ꯍꯧꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯂꯩꯔꯛꯏꯕ ꯄꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯀꯌꯥ ꯊꯣꯛꯇꯦꯕ ꯑꯗꯣ ꯊꯥꯎ ꯊꯣꯛꯇꯕ ꯄꯣꯛ ꯑꯣꯏꯕꯗꯨꯅ ꯑꯩ ꯊꯥꯎ ꯈꯔ ꯍꯩꯔꯦ ꯑꯗꯨꯗꯨꯒ ꯁꯥꯍꯜꯂꯦ ꯑꯗꯒꯤ ꯖꯤꯔꯥ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯇꯦꯖꯄꯇꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯀꯥꯕꯛ ꯀꯥꯕꯛ ꯉꯧꯔꯦ ꯑꯗꯨꯗꯨꯒ ꯑꯗꯒꯤ ꯁꯤꯡꯒ ꯆꯅꯝꯒ ꯈꯔ ꯁꯨꯔꯒꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯌꯥꯝ ꯃꯨꯟꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯕꯅꯦ ꯄꯣꯛ ꯊꯣꯡꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯇꯤꯜꯍꯧ ꯉꯧꯕꯁꯤꯗꯤ ꯌꯦꯡꯉꯨꯇꯨ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏꯒꯦ ꯀꯦꯞꯁꯨꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯨꯝꯕꯁꯦ ꯁꯤꯁꯦ ꯀꯌꯥ ꯌꯥꯎꯗꯦ ꯁꯤꯗꯩꯗ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄꯅꯦ ꯁꯤꯁꯦ ꯑꯦꯁ.ꯑꯦꯟ. ꯁ꯭ꯇꯣꯔꯗꯒꯤ ꯂꯩꯔꯛꯄ ꯄꯣꯛꯅꯦ ꯑꯗꯒꯤ ꯆꯤꯂꯤ ꯐ꯭ꯂꯦꯛ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯆꯤꯂꯤ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯦ ꯁꯣꯜꯠ ꯍꯥꯞꯄꯦ ꯑꯗꯒꯤ ꯒ꯭ꯔꯥꯎꯟ ꯇꯔꯃꯔꯤꯛ ꯍꯥꯞꯄꯦ ꯀ꯭ꯔꯁ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯆꯜ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯣꯔꯤꯌꯦꯟꯗꯔꯒ ꯑꯩꯈꯣꯏ ꯀ꯭ꯌꯨꯃꯤꯟꯒ ꯔꯣꯁ ꯇꯧꯔꯒ ꯈꯤꯇꯪ ꯀ꯭ꯔꯁ ꯇꯧꯔꯒ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯅꯥ ꯑꯃ ꯍꯥꯞꯈꯤꯕꯗꯣ ꯇꯛꯈꯥꯏꯔꯒ ꯑꯗꯨꯏꯗꯣ ꯐꯗꯤꯒꯣꯝ ꯃꯔꯥꯅꯤꯀꯣ ꯑꯗꯨ ꯐꯗꯤꯒꯣꯝ ꯑꯆꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯂꯩꯗꯥꯏꯅꯦ ꯑꯗꯨꯏꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯤꯗ ꯍꯥꯞꯄ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯑꯝꯇ ꯍꯧꯗ꯭ꯔꯤ ꯑꯩꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯡꯗꯣ ꯂꯣꯏ ꯁꯤꯈꯔꯦ ꯍꯟꯗꯛ ꯅꯤꯡꯊꯝꯊꯥꯗ ꯀꯩꯅꯣꯗꯨꯅ ꯏꯪꯃꯟꯗꯅ ꯑꯗꯣ ꯍꯧꯔꯛꯇꯣꯏꯔꯥ ꯍꯧꯔꯛꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯩ ꯏꯁꯤꯡ ꯑꯁꯧꯕ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯏꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯔꯒ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯤꯗ ꯃꯤꯅꯤꯠ 5 ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯊꯣꯡꯉꯅꯤ ꯑꯗꯨꯗꯨꯒ ꯑꯩ ꯑꯂꯨ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯏꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯊꯣꯡꯗ꯭ꯔꯁꯨ ꯉꯌꯥꯏ ꯑꯍꯥꯟꯕꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯒ ꯃꯈꯨꯝꯁꯦ ꯏꯪꯊꯍꯜꯂꯒ ꯑꯩ ꯍꯥꯡꯇꯣꯛꯑꯦ ꯑꯗꯨꯒ ꯑꯂꯨꯁꯦ ꯁꯤꯁꯦ ꯕꯦꯕꯤ ꯄꯣꯇꯦꯇꯣꯁ ꯍꯥꯏ ꯑꯩꯈꯣꯏ ꯑꯥꯗꯅ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯍꯥꯏꯕ ꯌꯥꯔꯕꯅꯦ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯑꯩꯁꯦ ꯈꯥꯏꯗꯔꯦ ꯑꯗꯨꯝ ꯃꯇꯨꯝ ꯑꯗꯨꯝ ꯍꯥꯞꯄꯦ ꯃꯣꯏꯁꯤꯡꯁꯦ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯅꯥ ꯑꯁꯣꯏꯕ ꯈꯔꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 6-7 ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯊꯣꯡꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯃꯨꯜꯂꯅꯤ ꯁꯣꯝꯗ ꯁꯤꯡꯖꯨ ꯁꯣꯏꯕ ꯂꯣꯏꯔꯦ ꯀꯣꯕꯤ ꯁꯣꯏꯔꯦ ꯑꯗꯒꯤ ꯀꯣꯝꯄ꯭ꯔꯦꯛ ꯉꯁꯥꯏ ꯍꯦꯛꯈꯤꯕꯗꯣ ꯁꯣꯏꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯇꯣꯛꯅꯤꯡꯈꯣꯛ ꯑꯗꯒꯤ ꯁꯤꯁꯤꯅ ꯉꯁꯥꯏ ꯍꯦꯛꯄ ꯇꯤꯜꯍꯧ ꯃꯅꯥ ꯏꯪꯈꯣꯜꯗꯒꯤꯗꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯐꯛꯄꯥꯏ ꯑꯗꯒꯤ ꯀꯣꯕꯤ ꯑꯗꯒꯤ ꯁꯤꯁꯦ ꯂꯣꯝꯕꯁꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯥꯔꯚꯦꯁ ꯇꯧꯖꯕꯅꯦ ꯈꯔ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯍꯨꯟꯈꯤꯕꯗ ꯉꯥꯏꯔꯤ ꯃꯃꯥꯡꯒꯤ ꯃꯔꯨ ꯂꯦꯝꯍꯧꯕꯗꯒꯤ ꯑꯗꯣ ꯁꯤꯁꯤꯅ ꯂꯣꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯑꯦꯁꯦꯝꯕꯜ ꯇꯧꯕ ꯍꯧꯕ ꯌꯥꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯨꯂꯣꯇꯤ ꯕꯤꯟꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯇꯤꯟꯗ ꯍꯥꯞꯄ ꯕꯤꯟꯁꯇꯨꯅꯦ ꯁꯤꯁꯦ ꯆꯛꯋꯥꯏ ꯃꯅꯝ ꯈꯔ ꯅꯝꯃꯦ ꯑꯗꯣ ꯁꯤꯡꯖꯨꯗ ꯌꯥꯝ ꯍꯥꯞꯄ ꯍꯥꯎꯋꯦ ꯀꯥꯡꯁꯣꯏꯗ ꯍꯥꯞꯄ ꯍꯥꯎꯋꯦ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯍꯥꯞꯇꯣꯏꯅꯦ ꯁꯤꯡꯖꯨꯗ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄꯣꯛꯁꯤꯁꯨ ꯇꯨꯝꯍꯜꯂꯦ ꯌꯥꯝ ꯊꯨꯅ ꯄꯔꯞ ꯊꯣꯡꯕ ꯌꯥꯕ ꯄꯣꯛꯅꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯊꯣꯡꯕ ꯄꯣꯛꯁꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯊꯣꯛꯄ ꯄꯣꯛꯁꯦ ꯈꯔꯁꯨ ꯊꯨꯅ ꯃꯨꯟꯒꯜꯂꯦ ꯑꯩꯈꯣꯏ ꯑꯥꯗꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯆꯥꯔꯛꯄꯁꯤꯡꯗꯨꯒ ꯌꯦꯡꯅꯕꯗ ꯃꯁꯥꯁꯦ ꯈꯔ ꯊꯣꯠ ꯅꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯒꯤ ꯄꯣꯛꯁꯤꯡꯁꯦ ꯑꯂꯨꯒꯁꯨ ꯂꯣꯏ ꯐꯣꯡ ꯀꯥꯏꯔꯝꯃꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 1-2 ꯕꯣꯔꯣꯡ ꯁꯧꯍꯜꯂꯅꯤ ꯑꯗꯨꯗꯨꯒ ꯁꯤ ꯑꯆꯧꯕ ꯈꯔ ꯆꯥꯎꯕ ꯀꯩꯅꯣꯁꯤꯡꯗꯣ ꯑꯂꯨꯁꯤꯡꯗꯣ ꯁꯤꯁꯦ ꯇꯪꯈꯥꯏ ꯅꯝꯈꯥꯏꯔꯤꯅꯦ ꯑꯩꯁꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯄꯤꯔꯤꯛ ꯁꯧꯍꯜꯂꯒ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 1-2 ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯣꯏꯔꯤꯁꯤꯡꯁꯤ ꯌꯥꯝꯃꯜꯂꯦ ꯑꯗꯣ ꯑꯩꯅ ꯍꯌꯦꯡ ꯊꯕꯛ ꯍꯜꯂꯛꯑꯒ
ꯀꯩꯅꯣꯗ ꯊꯕꯛ ꯍꯜꯂꯛꯑꯒ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯗ ꯌꯥꯝ ꯁꯣꯏꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯒꯤꯁꯦ ꯑꯩ ꯀꯣꯟꯅ ꯑꯩ ꯁꯤꯖꯤꯟꯅꯅꯕ ꯊꯝꯃꯒꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯉꯁꯤ ꯑꯩ ꯁꯨꯒꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯂꯣꯝꯕ ꯈꯔ ꯆꯥꯏꯁꯟꯕꯤꯔꯦ ꯀꯣꯕꯤ ꯃꯅꯥꯁꯦ ꯈꯔ ꯍꯥꯞꯆꯟꯕꯤꯒꯦ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ ꯁꯦꯜꯗꯟ ꯌꯥꯝ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯒꯜꯂꯦ ꯑꯗꯨꯗꯨꯅ ꯁꯤ ꯍꯥꯞꯆꯟꯕꯤꯔꯒꯦ ꯑꯗꯒꯤ ꯃꯔꯣꯏꯁꯦ ꯈꯔꯒ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯌꯥꯝꯃꯜꯂꯦ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯁꯤꯟꯅꯅꯕ ꯑꯗꯨꯝ ꯑꯗꯒꯤ ꯍꯋꯥꯏ ꯑꯉꯥꯟꯕꯁꯤꯡꯗꯣ ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯔꯦ ꯁꯤꯒꯤꯁꯦ ꯆꯛꯋꯥꯏꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯔꯥꯖꯃꯥꯁꯨ ꯃꯁꯛ ꯈꯔ ꯃꯥꯟꯅꯕꯅꯦ ꯔꯥꯖꯃꯥꯗꯤ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯑꯗꯒꯤ ꯉꯥꯔꯤ ꯑꯉꯥꯟꯕ ꯈꯔ ꯂꯩ ꯑꯗꯨ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯞꯄꯦ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯑꯩ ꯊꯣꯏꯗꯤꯡ ꯁꯨꯕꯁꯤꯗ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯃꯣꯔꯣꯛ ꯍꯥꯞꯄꯔꯣꯏ ꯑꯗꯒꯤ ꯕꯦꯁꯣꯟꯅ ꯈꯔ ꯍꯥꯞꯆꯜꯂꯦ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩ ꯕꯤꯔꯤ ꯕꯤꯔꯤ ꯅꯣꯈꯥꯏꯔꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯊꯣꯏꯗꯤꯡ ꯕꯦꯁꯣꯟꯁꯦ ꯅꯝꯅꯕ ꯇꯣꯈꯥꯏꯕꯤꯔꯦ ꯂꯣꯏꯔꯦ ꯁꯤꯡꯖꯨ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤꯝꯅꯤꯀꯣ ꯁꯤꯡꯖꯨꯒꯤ ꯃꯅꯝꯁꯦ ꯑꯗꯒꯤ ꯁꯤꯅ ꯁꯦꯜꯗꯟ ꯍꯜꯂꯛꯄꯗ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯕ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯁꯔꯨꯛꯅꯤ ꯁꯤꯁꯤꯅ ꯃꯥꯒꯤ ꯗꯤꯅꯔꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯥꯐꯇꯔ ꯁ꯭ꯀꯨꯜ ꯃꯤꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ